अहनबद मरोब पाव बीजेपी मणिपुर प्रदेश की स्टेट कन्वेंशन पांगथोखरे मणिपुर की अपुनबगी सक्तम मियाम की हक अमदी इंटरेस्ट नागनब होटनब हाइना वारेप लौखरे मियाम की याइफनब सेल मतिक चाना लई हाइना चीफ मिनिस्टर एन बीरेन फोंगदोकले अमसुंग उक्रुल टाउन दा इसिंग की अवाबा मायोकनब हौरे खुरमजरी आईएस टीवी की नुमिदांगी पाव मीटिंग ताबिरी बसिंग तराम नोकचेरी हुजी पाव सनोक न पिजरी बीजेपी मणिपुर प्रदेश की स्टेट कन्वेंशन ngasi पैलेस कंपाउंड ले चंद्र कीर्ति ऑडिटोरियम द पांगथोखरे कन्वेंशन अदुदा बीजेपी की नेशनल जनरल सेक्रेटरी राम माधव चीफ मिनिस्टर एन बीरेन स्टेट प्रेसिडेंट भवानंदा वर्क्स मिनिस्टर टीएस बिस्वाजीत एजुकेशन मिनिस्टर टीएस राधेश्याम एग्रीकल्चर मिनिस्टर वी हांखलियन सोशल वेलफेयर मिनिस्टर नेमचा किपगन बीजेपी मणिपुर प्रदेश के हानगी प्रेसिडेंट कयासु सरुकियाखे बीजेपी ने लुचिंग गवर्नमेंट असिना हौखिब चही अनीदा मियाम की पाइखटखिब स्कीम अमदी प्रोग्राम 13 नौना पुथोक्तुना मदु मपुंग फाना मियाम द कानब फंगनब खन्नखे नरेंद्र मोदी बु अमुक हन्ना प्राइम मिनिस्टर ओइननब इनर अमदी आउटर कंस्टिट्युएंसी सिंगदा बीजेपी न माइ पाकनब होटनब अमदी मणिपुर की अपुनबगी सक्तम मियाम की राइट अमसुंग इंटरेस्ट ngaknab hotnaba haina convention adu da warep lauke ngasi gi resolution sing adu minister ts biswajit na move tawbaga loinana minister radhesham na second tauke national general secretary ram madhav na haukiba chahi manga asida bjp na punba bharat ama sagat pangamle ngasi di hiram kayada mapung fana semdokpa ngamduna anoba bharat ama purakle leibag asida senja thumja kayagi makol saramba adu manghan bangamle लाइरब कना लेजद्रब मयुमकई लेजद्रब कयागी याइफनब थौसिल कया पाइखतुना कानब फंगनख्रे मालेमगी लेबाक सिंगी मनुंगदा ख्वाइदिगी सेल थुमगी फिबम फगतप लेबाक अमा ओइब ngamle नेशनल सिक्योरिटी की फिबम सु साथी सिंगथानिंगा ओइना फगतले मालेमगी लेबाक कयाना भारत पु हिरम कया दैकाय खुमनब उतले लाकदौरिबा लोकसभा की मिखलदा बीजेपी ने से चहुंगी मथक्ता कादुना नरेंद्र मोदी न लुचिंगबा अनी सुब लेंगाक अमा सोइदना लेगनी हाइखे India, which was earlier known for its corrupt leaders, corrupt governance, corrupt systems, and even corrupt individual business people. Today, you see a totally different picture of our country, totally transformed India as far as corruption is concerned. We have a leadership in Prime Minister Modi, who is not only non-corrupt but incorruptible. Everybody is non-corrupt as long as there is no opportunity to be corrupt. But it requires a different metal. You have to be made of a different stuff to be incorruptible. That is Prime Minister Modi. There is no force on the earth which can corrupt Modi ji. He is made of that material, out of which the thunderbolt is made. That's the reason why today you see zero tolerance to corruption in the country, in the system. Chief Minister N Birena BJP na luchingba state asigi lengak asina chahi anida miyam gi yaifana ba pakat ki ba thabak thoram sing asidi party sida singna rakpa kaya maiki ba pi bangamle masi pumna mak thengnana ba khoi mashil gi marakta amatoina pukchil singna thabak tawbagi tangai fadabalai Prime Minister Narendra Modi na paikhat kiba foreign policy kaya na ngasidi Bharat pu Prithvi ki leiba kaya na kai khumna bodlakle masi khudam haibabu handakta Pakistan da leiba terrorist singi camp ta bomb thadabada Prithvi ki leiba amatana Bharat ki mayokta wa ngang khidaba adune adubo political party kharana BJP bu miyam dagi hiram kaya da oidaba wa ngangduna tongana tahanna bahotnare मालेमगी मियामगी ममांगदा नरेंद्र मोदी न लुचिंगबा बीजेपी गी लेंगाकना भारत असे ख्वाइदगी कनबल लेबाक अमा ओइबा ngamlakle अपुनबा भारत अमगी वाखलोल सागतलिबा प्राइम मिनिस्टर गी वाखलोल अदुसु पॉलिटिकल पार्टी खरना थुगाइना बहोनरे मणिपुर दसु जाति कांगलुप अमदी धर्म गी मिंगदा बीजेपी बु हुंदुना nganglगा वोट खोमना बहोनरे हाइखे मयाम दैना हाइजनिंग बसे एको याम क्रुशियल तोबा पेरेट अमुक अनि अहुम लांथोखरे अखोइसिबो आइसोलेट तौरकांदा बीजेपी अखोइसिबो तोंगान बा मिंग पीरकांदा धर्म की मिंगदा कौनेल की मिंगदा अमगी मिंगदा पीरकांदा अखोइबो आइसोलेट तौरना बहोनबा हुजिति अखोइना नमचलाबनी मागे गरी मनम रने अखोइदा गो टू विलेज हादु वदा ओइ दोरिब्रा क्राइ चलेना द उपाय लेद्रा माले मोयना समाय तौरगा
पंचायत चलो अफब खुदमनी अफब मी के तुंगी लपदो दैट्स गुड वी वेलकम तो प्रजा सिंह सेवा तो स्वाइदा फम्मगा लैरगा सही मंगा के मनुंगा अमुक केंद्र भोट मया अमुक भोट योरकान चलगा प्रजा मयामदुदा एंटी मैते मुंगांगोनी एंटी नगा मुंगांगोनी एंटी कुकी मुंगांगोनी तरो भोट खोमगी मतमदु टाइम इज गॉन मियामगी याइफनब सेल मतिक चाना लै हाइना चीफ मिनिस्टर एन बिरेन ngasi इम्फाल तुरेलगी मथक्ता सागदबा थोंग मंगागी उरेप अयुंग तंबगी थौरमदा इम्फाल इस्की हाइंगांग मयाइ लेकाइदा लैबा खोंगनांगखोंग लंपाकता पांगथोखरे थौरमदुदा वर्क्स मिनिस्टर टीएस बिस्वाजीत मणिपुर पोल्यूशन कंट्रोल बोर्ड के चेयरमैन एल राधाकिशोर मिदागी वाइस चेयरमैन ओ लुखोई एमएलए वाई सुरचंद्र एस बिरा खाशिम वाशुम एस सुभाष चंद्र इम्फाल इस्की अध्यक्ष पी बिमोलासु सरुकियाखे थौरमदुदा वांगांगलदुना चीफ मिनिस्टर एन बिरेना चौखट थौरांगी थबक अमसुंग मियामगी याइफनब होटनबदा सेलगी अवाटप लेहलोय स्टेट असिदा चप मानब चौखटप अमा पुरकनब फुरुप अमना अमबो मतेंग पांगनदुना फुरुप मसेलगी मरक्ता नुंसिनदनब होनरोइदबनी स्टेट असिगी मियामगी याइफनब तोंगान तोंगानब स्कीम सिंग पाइखटले लेंगाक असना मियामदा ओइरोइदब वासक सकते ngasi urep uyung tamliba thong asi lupa crore 3 lakh marifu changna sagadabani contractor singna chahi amagi manungda thong sabal loishinaba khanganke अतई चौखट थौरांगी मतंग पल्लदुना चीफ मिनिस्टर ना हाइंगांगदा इबुदौ मार्जिन कम्प्लेक्स सेमगतनबगी लैंड सर्वे लोइरे प्रोजेक्ट असिगी दमक लुपा करोड़ 18 काइथोकलगनी लांगोल चिंगदा इम्फाल व्यू टावर सानबगी लुपा करोड़ 15 काइथोकले मार्जिन सिंगदगी लांगोल चिंग फाउबा समनगदबा रोपवेगी दमक लुपा करोड़ 450 काइथोकलगनी थांगदगी चाउब चिंग फाउबा समनगदबा लुपा करोड़ 250 चंगनी पानबा प्रोजेक्ट अमसु पाइखटलगनी हाइके वर्क्स मिनिस्टर टेस बिस्वाजित न थोंग सिंग असि अनोबा डिजाइन ग लोइनना सागदबनी PMGSY फेज 2 हौबगा लोइनना डिटेल प्रोजेक्ट रिपोर्ट था अहुम मरिगी मनुंगदा लोइरगनी मिनिस्टर न मखा ताना हौखिबा चही अनि असदा स्टेट असिगी चौखट थौरांगदा अवोनबा मा उब फंगले मियामना चौखट थौरांगदा सजेशन अमसुंग सपोर्ट तौबियो हाइके उखरुल टाउनदा हाना थकनबे सिंगे अवाबा लेरमदबा अदु हौजिक इसिंग निंगथिना फंगदबगी अवाबा कया मायोकनबा हौरे हिरमसिदा मरी लेनबा डिपार्टमेंट अमदि लेंगाकना मिटेंग चंगबिनबा उखरुलगी ह्यूमन राइट एक्टिविस्ट तुंगरै ngakangna ISTV न्यूज त फोंगदोरकले villages tagi exam thaba lakpasingsu ising phangdapagi nungdang pung poro pung ama phau liter 20-30 ki tambak ngaira direct pa su yam disturb tawre aduga infada koina leader syntax ama to 1000 da phangdipasi ukur da 4000 da pda asi ekoi ki human right tasu fundamental right tasu yam affect tawre asi di ekoi ki water city basic requirement ni government na so government na si sembi ki dabuni hai je ekoi thajaba le ekoi ki hoji khotik minister tawripa honorable CM adu concerned department na su asi kumba ising wa ba city krai yang sin dio hai je ek personal view ni Utlo water supply scheme hanadagi chokthok halaba matungda ngasi PhD minister L Dikhona sangaduna miyamda kutsinakre Thauramadu hanagi union minister TS Chauba Singh Nambol municipal council gi chairperson says Basanta yauna department asige mari lainaba official singa madate department gi miyoi kayasu sarukia ke minister L Dikhona lisingani kunithoi de India gi imthong khudingda thaknanaba afabasing fanghanaba pandamda thabak kaya pakhatpa leptre mission asi mai paknanaba chief minister nasu yamna kanna hotnari ngasi sangariba water supply scheme asi lupa lakh marfu changna hanadagi chokthok handuna sangabani masida department gi official singna mai pakna hotna khibabu thagatpa phongdokhe water supply department ji paitagi muru oiba important oiba department amane government asu by 2022 sida mayambo every household shi pigi haina kana kana honamda adogi chief minister nasu magi full commitment mana respiraga tobada within 6-7 months sida pe thamali ho kini haina thajai before within this 3 years masida apagi water supply chi am important lakini target legdo by 2022 hopefully apagi memayam bi wo kanaba ishinsi piba ngamni haina apagi government chi yam hopeful way the legne Association of Minimal Access Surgeon of India ki kangbu amana
Myanmar gi Mandalay Medical College da keyhole surgery gi matangda numit humni gi live operating workshop pangthok lunabagi damak Manipur gi Governor Dr. Nazma Heptullah na ngasi Raj Bhavan dagi lamthakre. Governor na India gi oiba doctor team masina yumlo na balaibak singda keyhole surgery gi matangda training piduna miyoibagi seba tawriba shi thagatningai ni. Manipur gi tongan ba manung hanjina leba mafam singdasu asigumba layeng pathap asi makata na pangtok haningbagi apambasu fongdokhe. It is not, anybody cannot do it. It is very, very difficult and doing is complicated, but less complications are there after the operation because you don't open. It is very surprising that today I am flagging off your team. I wish you all the best. There is nothing much I can say about the minimal invasive surgery that you people are going to do and demonstrate, find out where are the places in Manipur, where the far off places, like Ukrul and other places. Team Masna Saruk Yariba Dr. S. Dugindrona, Handak Prime Minister na March Thada, Integrated Check Post More da Hangdukib Aduna, Myanmar na Paikat Liba Tabak Singda Chobo Mating Oire, Mioy Bagi Damak Paikalapa Tabak Singda, Hena Mapung Fana India Lenga Ki Mating Jangli Haike. Surface से चलागा आधा मंडले की मेडिकल कॉलेज तो दा कोई लाइव ऑपरेशंस नवीन हमनी ऑपरेशंस कुन मंगा मुक्तावरगा मोई की सर्जन सिंह से ऑपरेशन तवगी मवों ताकपीपा अदुगा मोई की सर्जन सिंह से ट्रेनिंग तवपा अदुगा मखाता नसु अकोई खुसम नरगा मोई की सर्जन सिंह से इंडिया की सर्जन सिंह से ना ट्रेनिंग पीबी मोई से अकोई की मेंबर होना ओइसनबा अदुगा स्माइना रिलेशनशिप डेवलप तवबा सिगी पंदम से दा कोना सिगी प्रोग्राम से चंचन जमनी Handak March ani amasung mari da pangthokhiba electoral roll gi akhanaba summary revision gi final hearing da nauna voter oigadoriba miyoi sing ECI na piba guideline chapchana ngakna thabak tobinaba JCLPS Jiribam branch na mari lainaba singi pukning chingsile Jiribam da ngasi pangthokhiba pau gi mifam amada branch asigi convener Y Sanjeev na March ki anida Jiri district ki policy station 40/1 40/20 fawbagi pangthokpada miyoi chamaga yankai khaktamak hearing tauki adubu March marida pangthokiba 40/21 dagi 40/40 fawbada chaurakna miyoi lising amaga chamanga hena hearing gi damakta lakhe makoi ayambana Bengali Hindu amadi Bengali Muslim oiki matau karamna miyoi lising amaga chamanga rom thajabagi wangmada hearing da laklibano mari leneba authority amadi election officer singna kupna yengsilaga thabak taubiu aranba ching che chang sejanaduna electoral roll chanana bahona rakpada thingnanaba JCLPS na mityang changani haike Tuji mitop singki lainiba isu asida ena Manipur state ki lainiba CM amadi lainiba mari lainaba atwa department singaso ahenba miyeng changbiraga akoi yellow misimu kanbiduna mitop sing changakpada akoi di ngakthok pinabagi ahenba akoi khongtang nakhut bibo haina JCLPS Jiribam branch ki magedi nasibedai humda function Sing Chanba Chanmi Nakiba Machin Mopwa Lamaina Chakpada Machil Nupi Laikidre Mayamba Ruba Fibam the hospital da Laikanare Thogdogasi Ngasi Nungtilpung Ama Kara Helakpada Lilong police station ki Manung Chanba Tharau Rok Chingi Lok Amada Thokibani Laikai gi Miyoi Singna Fongdorakpada Machin Mopwa Ngasi Pung Taranithoi Makhairom Tabada Sing Chanba Chatkibani Ngaihak Leraga Kappa Laubagi Khonjel Tabadagi Thoklaga Yenglubada Chingda Lamai Chakpa Ukhe Miyamna Chansinduna Yengbada Monina Chahi Tara Apokpa Thoiba Maina Chaktuna Siraga Leiramke Mayamba Imtiaz Soktuna Leirambadagi Nur Hospital da Pukhatuna Laikanare Chahi asig intensified pulse polio immunization thasigi tarada immunization booth lising ahumga chatruk tara nipal hangdoktuna chahi manga fawbada leiba angang lak ahum lising yankhai rom Polio hidak pitak nanaba thaurang taure hiramasiga mari leinana Family Welfare Directorate ge conference holder media sensitization program ama pangthokre tharmadu the Health Director Dr. K Razo Additional Director MD Salamat Ullah Joint Director TH Nandakumar Su Sarukyake Joint Director Nandakishore Nalisi amaga chamapan marfu manga dagi pulse polio immunization asi haukibani lising ani tara humdoida polio control toba ngambaga loinena lising ani tara mari da India asi polio dagi free oiba leibak ama oire haina WHO na sakhangke adubo masi oiduna su yumlo naba leibak singdagi leina asigi akiba leibana checksin thaurang asi lokhatpani Director Dr. K Rajona haukiba chahidagi but masing
हेंगत्तुना चाही मंगा फाउबगे अंगांग पाक्सना पोलियो हिदाक पिथकननबा सेम सारे हाइखे अखोई लेरिबा स्टाफ सिंग से कोई कैपेसिटी बिल्डिंग तौदना माइक्रो प्लांट्स सेमदना आईईसी तौदना अखोई याम फजना कोई प्रोग्रेस होने चथजरी हुजिबाव द कोई ने वैक्सीन यंथोखिबसी कोई 4,59,540 डोजेस सुरे लोइना कोई डिस्ट्रिक्ट खुदिमक्ता लोइ यौखरे मोरे खतंग आरे मोरे सिजो ngasi नत्र hayeng ji yam tun lani sumai tawna कोई प्रिपरेशन जी वेल प्रिपेयर तौब लोरे अदुगा हारिबा कैनोसी कोइना डिस्ट्रिक्ट 3 मक्ता कोई लोइ तौगनी Mitei Maitai Schedule Tribe Demand Committee Manipurna Mitei Maitai bo Schedule Tribe listed chalhalu haina changsiliba khongjang asidagi oirakliba phibam asigi matangda Manipurda leiriba tribal singna kari firep laugadagi habagi matangda All Tribal Students Union Manipurna sinduna tongan ba tribal body singoba khana nainaba mifam ama Chingmairongda leiba Tribal Research Institute ta chathakre hiramasigi matangda paudam ama होगी मैतई फुरुपना इंडिया की शेड्यूल ट्राइब लिस्ट चननब चंगछलिब खोंजंग असिना हाना लैजरंबा ट्राइबल फुरुप सिंगदा मखोइदा करमना सोक्लकनी अमदी मैतई ट्राइबल लिस्ट चलक मतमदा मखोइदा थेंगनरकदबा अवाबा अमदी मखोइदा मांगजब तोंगजब कयादुगी मतंगदा ngasi ase ट्राइबल बॉडी सिंगी ओइबा अचौबा कंसल्टेटिव मीटिंग अमा पांगथोलिबा मीटिंग सिबु सिनबगी थौदांग लौरिबा की प्रेसिडेंट का उनबगी तंजाद लौजगे आई मिंगी व्रयो सत्संग आई ऑल ट्राइबल स्टूडेंट्स यूनियन मणिपुर प्रेसिडेंट उचिक एसटीडीसीएम की किनो डिमांड से मोमेंटम जन केन दौर ले रेबा अदुना उचिक ट्राइबल मयाम से सु पाखतपा में यावेबा अदुना कोई लेरम स्टेटस दगी उचिक अमा वरगदी अदु द प्रोस एंड कॉन्स क्रमाइन मेरिट मेरिट लाकतबनो हाइबसे लीगल एक्सपर्ट मयाम एक्टिविस्ट मयाम तानरका खुइसे अखोई दमक फब्रा फताब्रा मोई तमक मोइना तौरीबसे अखोई सपोर्ट तौफम थोप्रा अगेंस्ट तौदरा हाइब अखोई मयाम से थीथोरका अखोई कंसल्ट तौबने अचुमगी ट्रिब्यूनल जनरल गा उनबगी तंजाद मुक लौजगे चिंगी लुचिंगबा अमा सपोर्ट तौबम पुत्रो चिंगी ऑर्गेनाइजेशन अमा सपोर्ट तौबम पुत्रो अमतसु लेते मीन लेमिनरगा सुग्या यादबजे इल्लगा चक्के हाबदुदी कैनोम सोइदे मरी थोरकने इलेक्शन ममांगदा एवरी पॉलिटिकल पार्टी ना मोगी एसटी डिमांड की मतंगदा वेयर डू दे स्टैंड हाइबसे खांगनगदबनी अचुम की प्रेसिडेंट अमदी ट्रिब्यूनल जनरल की ओइबा हौजिक मैतई मितई की शेड्यूल ट्राइब लिस्ट चनबसिगी तोखाई मखोगी ओइबा मोटसिंग फोंदोक पिरामी अमरोमदा ngasi pangthokiba mifam aduna achumgi makhada committee am semlaga hiram masigi matangda amuk hanna khanna nainaba haina yanakre ISTV news ki dabak jiban konsam galoina na paudam jariba rina nongmaithem tribal research institute chingmairong Check your hearing have a theme the World Hearing Day gi thoram National Health Mission Manipur na Directorate of Health Services Manipur ga khutsam naduna lamfil de leba IMA gi hold pangthokre tharmaduna NHM Manipur gi State Mission Director Dr S Manikant amadi Health Services Manipur gi Additional Director Dr TS Shashikumar mangang chana chingba miyoi kyana saruk yakhe Board Loba Class 10 gi March Mari da thokiba mathematics ki question da asoiba aranba yaure haina all coaching students union fongdokli union gi president HH Ronald Kumanchana Paumi Singh da question number 7 da hangliba wahang chauna soire question number 20 da su n+2 agadabada n+b haina hangle question number 30 da hangliba wahang asi yamna critical oiba figure ahum thokna oiba yaba figure amagidi aranba solution oigadaba mahiroi singda yamna chamamnaba wahang amane exam asigi question matau karamna soikibano haibadu board na atuba matamda sengdokadabani haire तो क्वेश्चन अरानब यौरब पुथोखिबद ngairingeda hojik मार्च की तांग मरी द थाखिबा HCLC एग्जाम दसु अचौबा असुब यावरे महिरोय कयाना सरु यादुना मखोगी तुंगी कैरियर सेमनबा यामना वाना यामना कन्ना होनजरिङै चेरक असिदा क्वेश्चन दा असोइबा यावबा असिना मरम ओइरगा महिरोय कयादा निंगनबसे यामना ततना पोली National Highway number 2 Imphal Dimapur Lambigi North AOC dagi Tendong Yang Fawbagi kilometer kunmathoi sangba lambi asigi naget paktoknaba Haryana da leba MS
Sivlaya Construction Company Private Limited na thabak haukiba chahi ama fagadoroba faubada thabak khumang choksin bangamdre. PWD Manipur agency asida so cause notice tharabasu paukhum amatta piraktana tumina leishin kre hiramasida report ama. Manipur Chief Minister na toina chatliba lambi asida company asna tawriba thabak khutau asi yengluraga Manipur gi chingnung da tawramgadaba maung adudi khallubada angakpa ngakta oigani. Chahi anigi manungda loigadaba thabak asi ngasidi thabak ningthina subat hawdringaida chahi ama lankhre lemhauriba chahi ama asida hairiba thabak asi company asna loishinba ngamgadawribra. Rainy season su haujikti nakshilakle thabak ningthina matam chana thabak suba ngamdaba company natraga contractor singda makhata na thabak suhanbiganu apiba matamgi manungda quality leina thabak suba ngamgadaba singda thabak pihanningi haina ISTV news da miyamna lenga ki pukning chingsilakle. Lilongbu drug free oiba mafam ama tha ahum marigi manungda oinanaba civil society sing amadi miyamna police department da mapung fana mateng pangbinaba Thoubal district ki nauna SP oiraba Dr. S Ibomchana appeal tawri. Lilong police station na sinduna drug amasung masiga mari lainaba crime sing muthatnaba Lilong police station da pangthokiba interaction program amada wafamasi SP na phongdokhibani. Tharamaduda additional SP Wungpum Kasar All Manipur Anti-Drug Association Anjuman ICRO Citizens Development Organization Anti-Drug Association Lilong Bazar Development Organization LBDOG Mihut Singsu Sarukyake SP na makhatana Lilong asi tongan ba crime amadi drug lalonba singi mafam oina lana longnaramba adu miyoy khara khaktana yamlaba miyambu lana uhanbani. Chada marfudaradi drug ki mayokta lay civil society organization amasung miyamga police department ga punna chatminarabadi tha ahum marigi manungda drug free oiba Lilong ohenba ngamgani haike. Isingdu pharaga dandi pc hache tupsi habanate koi logi oiba magi phangum thokpa koi kano da solution na phanganji punishment da phanganji daga ma masam sasu normal life ta koi gyan ta na koi chinnaw ngaktani oigadorisi gyan ta na lehenji habadu khaktani aduga akoi masaida akoi prajagi mateng yaudragadi akoi sungam ngamoy aduga prajan hairpa khudingmakta aina madu loina accept tawgani. Yumnam lekai gi maning thangba saruk Nambul Turel Mapal Paringi Keton Mapada ngai hak leitana Turel Torban gi lambi namthaduna khudong chadaba thengnaramba adu Singjamai Kendragi MLA su oiriba Speaker Wycam Chana mityeng changduna Turel gi returning wall challe masina khudong chadaba asi kokhanba ngamlagani haike. Ngakrabam na tagina Yumnam lekai Nambul Mapan Keton Mapase da ngahaleitana Turian namdharam dana satpaya dana lairamba mafamse hanaki sarkar anobasina lakpasidai sembi bagidamagta akoi aduki matik nungaiba phongdokchari adu matongda su phajana sembi na bagidamagta akoi lekai sinasu akoi gi saruk yaraga tawjage haibase wafamse thamjari. Community kayana nungsi chanana leminari bajuri bamasida kaiba lakadaba wafam tipai mukenregi MLA Chaltolian Amona Assembly da thangkiba wafam Maite Convention jiri bamna yaning da bafungdokre jiri bam maira paibi conference hall da pangtokpa paumi singa unabada Maite Convention ki General Secretary M Hemantana jiri bam district ki manung da khundariba tribal kulkharada Hill House tax logada bani haiba wafam MLA Chaltolian Amona haikiba wafam yaning de haike. Tribal Sinausing, Kun Karakaitare, Karakasi, Hill House Dex, Low with the Haibagi, Wakomama, Pukanabahonaba, Masi, Kariumba, Manipuri, Revenue District, the Pakali River District, Sida, Hariba Sumaina, Asum Bamonda, I double tax. Haitare, Tomanton tax, Anitogna. Revenue gisu hill gisu rumbo chanaba lawbo le ramagadi madu hoi thokpaja hene koi lawani aduna tabada madu sunai leitana akoi jiribam khatta da madu gi issue du sagatuna
ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯅꯕ ꯇꯧꯕꯗꯨꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯗ उखरुल डिस्ट्रिक्ट की मनुंग चनबा हुंगपुंग अहुंगसी ऑर्गेनाइजेशन की गोल्डन जुबली थौरम ngasi हुंगपुंग नोंगसिन ग्राउंड निंगथौ लेसेंबा सना जावबन हौदोखरे थौरम अदुदा UBI डिमापुर की सीनियर मैनेजर आयो गॉडफ्री खुल की अहानबा चेयरमैन की मचानुपा एल ngachan पैना चिंगबा मियोय क्याना सरुक याखे थौरंग मरी लेनना हुंगपुंग के अरिबा चटनबी उ अचौबा युंबगी थौरम पांगथोकी निंगथौ लेसेंबा सना जावबना चिंग तम कैदौनुंगदा थादोकनबा यारोय ngaihaki khatna chainabana matam pumbagi nungsinadanabi maram ama oheloshe maitai ningthau anauba sinba khudingi pangthoklamba hungpung iroi thadopagi thauram pangthoklagani haike सुकाय कायनबा यारोय मणिपुर की इतिहास इबा मतमदा सिगी हुंदोंबा यारोय हुंदोंग इतिहास इबा मतमदा मणिपुर की मैतै निंगथौगी इतिहास हुंदोंबा यारोय अब सोम सेतोंनबा यारोयदमनि मियोयबगी अपिक वाखल म्याज थादोगा प्रभु जिसुना याबा ताइबंग सेंबा मपुना याबा करिनो ईश्वर हाइबा आइखोना तोगान तोगान ममिंग थोलगा आइखोना कौनरिबा मखोयना यारिबसे मियोयबगी थामोदे नुंसीबा हाइबदो लेवा हाइबनि नुंसीबा हाइबदो लेरबा लोइनमक ओथोनी नुंसीबा लेरगदि ngaपिबसु लेरनि कनबिबसु लेरनि अदुगा पुनमक अवाबा नुवाय पुनमक शेयर तबसु लेरनि अदु आइखोय नुंसीनबा सांगी Post Harvest Management of Horticulture Crops and Marketing thereof Haibasida training program ama Senapati District ki Sorbung da pangthokre Green Hills Model Farm Sorbung Village amadi Manipur Small Farmers Agri Business Consortium amadi Green Hills Society Senapati na sinduna pangthokiba training program aduda Manipur Small Farmers Agri Business Consortium ki project coordinator MS Khaidem yauna mari leinaba official sing na sarukya ke MS Khaidem na training program asina kana ba pigadaba sing adu khanganke KCP People's War Group na Catholic School Kanchipur gi authority da thamkiba wafam thabak tonthok te haibadagi makha tana loop asina thabak paikhatkani haiba wafam media gi thongda khangal lakpadagi Catholic Society ki makha da laiba school sing ngarang dagi lairik ningthina tamna khidre Kwa Kaithel Ningthem Kol da laiba hostel gi Oza L Purnimana mahiroi nupa macha sing da nattaba literature ki haiba thawong Suk Imphal West District Committee na yaning da bafongdorakle Thogdog asida January ba Oja ain gyoiba phangpham thokpa cheirak phangangadabani mamangdagi Sukna Manipur da lariba boarding amasung hostel chalairiba singbo chatna kanglon amagi makha da chalai hannaba Manipur government ta taknaduna lakhibani ngasi fawba chatna kanglon ama sembi dabana asigumba tahai uhaidaba thogdog sing thoklibani haire Paugi maraktatna tema break hama Services Manipurna Miyamgidam Hodokchere 24/7 ambulance service Masida hospital amadagi hospital amada patient puba yumdagi hospital da pukhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tobiyo amadi call tobiyo Maryland ambulance people ambulance Northeast Ahanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of Indiana Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pibada mangzil thariba Panthoi Housing Finance Company Limited amadi masigi subsidiary companies sing sister yauna punna branch tara hum doyang dukjare miyamna financial facilities sing lobina baning sing jare Panthoi Housing Finance Company Limited and its subsidiary group of companies It's gotta be said that you look good in red. You make my life so easy and effortless. Easy smiles, easy miles. With you, you make my life so easy. Manipur ahanbo oina puthokpa sanitary napkin ningol kudol haina mingthunba Bright Enterprises singdamai mathak nimnamna kaina puthokpa asigumba makhalgi sanitary napkin asi athuba matamna Manipur miyamda phanganjargani yamna hygienic oiba sizinabada nungaiba amadi haksang suningai leitraba asigumba sanitary napkin asi chanaba mamalda miyamda phanganjargani ningol kudol Adongi concrete ke yum singda nong yuba lekrak chatpa madi sing chumthabana chingba khudimak irai lai na ngakthokpa ngamle Manipur dahan boina UK Tiles House uripok ta fangbiragani drip guard season nabiduna adongi yum singbu nongju nungsagi chaiting dagi ngaktokpiu loinana UK Tiles House da makal khudimak ki tiles granite marble aluminium na chingba su fangbigani Kainoza yadi aikoi donation si lupa lising ani de helbadi case ta lojade Sorry sir
lupa lising kundagi helabadi case ta pitok pisin tawbusi hojikti sungya mag yadre adusu law inkhol leibagi thabakta Karino madam online payment loin tawbiyo नोंमद लुपा लाख अनि हेना सेल लोइन लौबसे चुमदिए कारबार की खर्चा होइना कमाय उतुनु मे सेल लोइन लिसिंग तरा दी हेने पिबसु यादे अखोय केस ट्रांजैक्शन तौजदे मरमदी इरे बाकी दम अखोइना खंगी सागी थौ Come on India, go cashless, go clean. The Great Wedding Sale by Mobile Furniture. Break matunda taram nok chiri hisi makhata papao. All Manipur World Development Committee Skill and Unskilled Labor Association ki members singi pitok tana leriba tha tara Nepal ki khutsumal tha sigi tang tara mathoi fawbada pitok trabadi khongjang kaya changsilagani haina Manipur Press Club ta pawgi mifam ama pangthokre. Saruk yakiba association ki secretary Nawboy Hemamna mari lainaba singna piriba matam ashigi manungda pitok tana leriba khutsumal pitok trabadi makhal kya ge khongjang changsilagani haike. Mutamda sakarna World Development Committee ki skill and unskilled labor singsibo masa khangbi re haraga atu mutamda thaba on tok piraga koi ge wages singsibo pithu o haina hajari loina na lakleba date 11 March sifawi manungda minister ma di mari leina ba koi ge department singna hariba asi miyang chambi dragadi koi council thingjinba amadi solid waste management system asi lepa yauna makhal makha ge khongjang kya sanction gani Janata Dal United ki thasigi mari da pangthokiba National Executive Meeting na State President Hangkan Pao titled bo Outer Manipur Parliamentary Constituency ki mirep oina laukthokre haire hata dalai ba party sigi office da pangthokpa pau gi mifamamada State President Hangkan Pao na state asida parties and lawriba thodang bo lamjingba ama oiduna pangthokliba shida thazaba thamduna mahakbu mirep oina khalakhibani State asigi chokot thaurangi policy center da pukhatuna thabak oina pangthoknanaba lisingani kunithoi ki state election dasu party sigi mihut lengak sembada yahonnaba thabak paikhatlagani haike Matam amada tangkhul akal athau sing makhoigi pangal thauna utnaba tangkhul lolda thingje haina khangnaba chehi liraba sai ujau yungbagi thauram tarung ngasi ukrul district hungpung khulda pangthokre thauram aduda akhana na thiruba sai ujau khulgi nupa singna natki fijol setlaga puraktuna khulgi mamangda yungkhe Thauranga mari lainana khulgi ahal amana tangkul singi yamna maru oiba natki thoram ama machine oirame adubo haujikti hanagi chatnabi adumak chapchana inba ngamdrabasu haurakliba naha singda sigumba chatnabi ama leirami khangnanaba thauram mashi sinbani haike Koi kolak sakai na masi yungi bisi si kari gino hai ka ko koi ki pari puri sing na chatnamba custom culture si ichai su sing ai witness to na ba Masi yung symbolizing the tradition of the Paripuri. Lisingani tara Nepal ke September gi tang tara mapal da Chief Minister N Birena Sangha khiba Jiribam gi ima kaithel ngasi fawba ima singna kaithel famba fangdri haina pen daba fongdok na rakle Jiribam ima kaithel chakot thaurang lup ki General Secretary N Kumalai Devina athuba matamda mari leneba authority na mityeng changduna ima singbu kaithel faman biyu haike Koigi Jiribamgi amata ngairaba ima kaithel asi Manipur gi Chief Minister na sangka biram laga ngasi phawba phamba phangdri masi athuba matamda phamhan binaba haijari Cultural Forum Manipur amadi Ningthozam Khologi imung manungna punna sinduna Khuyathong Polem Lekai de laiba Bishwanath Mandir da ngasi Ningthozam Kholone iba wareng lairik Gayatri Fongbagi thoram ama pangthokre tharamadu da Jain Dance Academy gi Vice Chairman Professor Hizam Tombi Cultural Forum Manipur ki President Professor Huirem Bihari amadi Manipur Language Advisory Board ki convener Nongmaithem Kiran Kumar Singh na athoiba mitunglen singoina saruk yakhe Lamlai Kendra Chalo Khulda Chalo Water and Sanitation Committee na Pungdombam Gram Panchayat Water Sanitation Committee ga kutsam naduna PHED gi lamjing makhada kanna honnaduna Chalo gi mipum khudingda ising fanganduna ising gi awaba leitaba khul ama oiba ngamle haire Ngarang miyam gi apunba mifam ama famduna domestic consumer ku Nepal the water consumer passbook yenthokre yumthong chani rom leiba khul asida public hydrant tara manga su leire haire
Civil Organization, Youth Club, NGOs, Asa amadi Anganwadi workers singi oiba nomagi oiba search and rescue, first aid, firefighting amadi flood rescue gi matangda disaster management training ama nonegi Rangkung Part 1 da laiba community hall da pangthokre. Relief and Disaster Management Manipur na sinduna pangthokiba training program aduda Civil Defense ki senior instructor Kongkham Kamini Singh, junior instructor N Nandababu, master trainer Muhammad Sahidur na sarugyaki. Miyo yankai henbada training pi bagaloina khudong tiba thoklakpa matamda matau karam na kangadagi haibagi matangda mock drill su pangthoki. All Jiribam United Clubs Organization amasung Krishna Diagnostic na 50 bedded hospital na chingba Kulga Kutsam Naduna Ucha Thol da Laiba New Life Academy da Laiba Angang Singi Lem na Lang bagi camp tama pangthokre. Election Commission of India na Mikhal ki chapchaba matam laukthok trabasu District Administration Jiribamna Lok Sabha Mikhal asigi thaurang kan na chathare. District level officer ki meeting amadi training matam gi oina pangthokle. Law and order ngakuna free and fair oiba Mikhal ama oina bagi damak District Magistrate Ravindra Singh na license nongmai paiba sing kudakta SP gi office ta khutlai thamjinna ba khangan kre. Deputy Election Officer D. Maidin Buina ngarang political party singi miut singi oiba mifam ama kaubada BJP natana topa party amata lakhidre haire. Lakliba Lok Sabha Mikhal asigi same sabo ina DEO Imphal West ka CEO Manipur ga video conference ke kuthangda khana nainakre. Mikhal asi ing chikna free and fair oina pangthopa ngamna ba tongan ba issue singi matangda khanaki. Kuntaruk Suba Sector Assam Rifles ki More Battalion Sinduna Village Chief Amadi Village Secretary Singi Oiba Mifam Ama T Mino Village the Pangthokre Chakot Thaurang Amadi Ing Tappa Nungsi Chana na Himinana Bagi Matangda Kananainaki. Luhonggadoraba Kanya Singna Magi Hejingpot Numita Akoi Bagi Fibam Karada Oirabasu Ngaktuna Thambang Ngamnanaba U Thabagi Thauram Pak Sanna Pangthok Narakle. Kaching District ki Suknu Kendragi Manung Chanba Chajing Kunogdagi Laisang Tem Tombisana Chanuna Mahaki Mayungi Inkolda Thaubal Forest Division ki Makhada Laiba Bit Office Wangu Lamkhai ki staff Singyanu Ujara Thakre. Taranitoy Subasam Rifles Amadi Cookie Students Organization More Anina Punna Sinduna Nomagaba Drug Awareness Campaign Ama Kudeng Thabida Laiba Assam Rifles ki campus the Pangtokre. Tharamaduda Taranitoy Subasam Rifles ki Meza Dr. M. D. Akbar, Captain Dr. S. Hugarna Drug Campaign asida saruk yakiba Mahiroi Singh da drug kamari lainaba amangba singi matang da khangan ke. Mezer Nandakumar Amadi, Mezer S. K. Yadav Anina Inkalakliba Mahiroi Singhi Tungi Punsida Matik Chaba Miyoi Amamam Oinanaba Kari Togadagi Haiba Wafam Singh Khangan ke. Cookie Students Organization Moregi President Tin Khang Haukip Amadi Member Kayasu Tharom Aduda Sharuk Yake. Haujik Sanabagi Pop. Service before self haiba thimda Pulwama attack ta laikhidraba CRPF singi fund khongkatnaba Moirang film lekai digi Rohan film na Jammu dagi Delhi fauba cycle ki khongchet amagi damak Jammu dagi flag of tawkre ma ki khongchet asida state taruk fauduna mafam adugi Mahiroi Singsu interact tawgani haire. Bhopal, Delhi amadi Pondicherry da pangthokiba National Championship ta rowing masana da medal lawrakraba Sanaroi Singh taram nokpagi thauram Boat House Moirang da pangthokre. Bishnupur District Canoeing and Kayaking Association sinduna pangthokiba thoram aduda Association asigi President M. Ashni Kumar, Vice President K. Jugin, Advisor P. Manglem amasung K. Muhindro su sarukyake. Amfama sung case in a sinduna pangthokadariba Nipal Suba Kanglipak Football Trophy under 17 Boys Inter-District Football Tournament ki damak Imphal West District Football Association mahut sindanaba sanari tara Nipal khankre. Haryana da March kulumdoi dagi kunmanga fawa pangthokadaba nifumatoi suba Senior Men, Women, Junior Boys and Girls, Sub-Junior Boys and Girls National Throwball Championship ki trial cum final selection lakliba thangja numit ki ayupung tare taba matamda Laima Popam Association ground da pangthoklagani haire. Makatana sana bagi Paul Sports Journalist Boy Ningthosam dagi fongbigani.
Manipur Equestrian Association Sinduna Tha Sigi Tang Mangatagi Senior Man Rider Humputra Matoi Female Rider Kuntramadi Junior Rider Kuntramanga Punna Rider Sahum Kuntramanga Nasaru Yaduna Impal Mapal Kanjimunda Satariba Tarataruk Suba DGAR Equestrian Championship Amadi Tara Suba Junior State Equestrian Championship Ki Ngasi Pangtokiba Senior Individual 10 Pegging Lensta Impal Riding Club Ki $S na Ahanba Club Asigi El Rohitna Ani Suba Singkai Hunba Polo Club Kongpan gi El Thompson na Mari Suba Madi Club Asigi and Zel Singh na Mari Suba Poison Takre Langai Trophy Ahanba State 9 Asset Men's Open Football Tournament ki Aroiba match ta Sing Tam Sangapam Amadi Poribat Football Club Lamlai Saloga Sanaragani Sports Development Wing Langai na Sinduna Mamang Thagi Tang Taradagi Team Tara Humdoi na Grumari Thongna Khaidoktuna Langai Football Ground da Satariba Tournament Asigi ngasi sanakiba Ahanba Semi-Final match ta Sing Tam Sangapamna Mama FC Sagol Banbu penalty da goal Manga Mari da Mighty Piduna final sangkibani match asida team animangna apiba matamda goal amata sanabangam dabadagi kicks from penalty magna decide toboda Sing Tam Sangapamna Mama FC Sagol Banbu Mighty Piduna final sangkrai Ani Suba semi-final match ki sanakibada Poribat Football Lamlai Salongna 9 Shining Star Pungdong Bambu penalty da goal Manga Mari da Mighty Piduna final sangkrai match asida su team animangna apiba matamda goal amamam chanaduna draw satpadagi kicks from penalty magna decide toboda Poribat Football Club Lamlai Salongna Mighty Piduna final sangkrai Sathariba tournament asigi aroiba match tha asigi tang taragi nungtil pung anita bada sanaragani ngasi sanakiba match asida Nerauka Football Club ki president Thangjam Arun Kumar film actor RK Somarendra Madi atai mioi kya su saru yakhi skills in the ikoi legend by koina yokat pidraba ikoi facility ma pidragadi ikoi legend skills in ikoi talent in mafam mara thangra aduma ki bagatni adu ngasai Landa masongi na orang na tolakna atau division ke ada ikoi sakal na development program na hola bagi mataka amuku su hena sana kono bada thawai option lakna football ki tournament de silapasi yamna ikoi leiba manipur leiba jaga degi lagba mi khudi magna ma ko encourage to bongthoi Taris Suba MBCA T20 Cricket Tournament ki ngasi sanakiba match singda Cyclone Thangmebanamadi YWC Langthabal Mai Pakre Manipur Veteran Cricket Association na Sinduna Mamang Thagi Tang Kunipal dagi team tare na sarug yaduna Langthabal Public Ground Satariba Tournament asigi ngasi sanakiba ahanba match da Cyclone Thangmebanna DSU kwa kaithenbu ran yangkai marida maitiba pikibani match asida DSU kwa kaithena tos ngamduna fielding khanki match asigi ahanba batting tokiba Cyclone Thangmebanna apiba over kunda wicket ahum turaga run chamag yangkai ni thoi lauki masigi pakhumda anisuba batting tokiba DSU kwa kaithelna over tara tareta wicket loina turaga run maripur tara nipan khang lauduna match asi maiti khibani match asida Cyclone Thangmeban gi sasina ball kunthra nipal da run yangkai humdoi lauduna man of the match takhi Ani Suba match ki sanakibada YWC Langthabalna LCCC Sajingbu wicket tareta maitiba pikre LCCC Sajingna tos ngamduna ahanbe batting tokibada apiba over kunda wicket mapal turaga ransa mga supna mga lauki masigi pakhumda Ani Suba batting tokiba YWC Langthabalna over taramariga ball amada wicket ahungkhak turaga apiba target adu yauduna match sasi mai pakhibani match asida YWC Langthabalgi Sanaroi Kumar Jitna wicket Mari Amadi run taratruk lauduna man of the match takre hayeng ground asida ahanba match soina model club singa makha amadi napsa khai impalga sanagani ani suba match da LCCC sajing amadi Cyclone Thangmeibanga sanagani Tapasa tabung khokna FC Tapasa koiringai bu maiti piduna Taris Suba koijam Yaima Memorial Veteran Football Tournament ki semi-final sangkre Akampat Veteran Football Association akampat na sinduna mamang thagi tang kundagi team tarau humdoi na gurmari thokna khaidoktuna 11 Star Sporting Union Ground akampat satariba tournament asigi ngasi sanakiba ahum suba quarter final match ta
Tapasa tabung khokna FC Tazapa koiringaibu gol ama sinoda maiti piduna semi-final sangkibani. Match asita mai pakiba Tapasa tabung koki mai pakibi gol adu M Ranjit na match ki taramari suba minita sanki. Match asita FC Tazapa koiringai ki sanaroi ngampau ki benda match conduct taukiba referee na yellow card utki. Saturday tournament asigi mari suba aroiba quarter final match hai nungtil pung ani tabada FBWA Mapal Kangjibung amadi BFC Team B Singjamai Kawaga sanagani. United Veteran Football Association Manipur gi miyang makhada Imphal East Veteran Football Association na sinduna mamang thagi tang kuntaretagi team nipan grubani thokna khaidoktuna SWC Nungoi ground sathariba ahanba BBM Memorial Trophy Veteran Football Tournament ki ngasi sanakiba ahanba match ta FBFA uyumpokna tabaspa tabung khopu gol ama sinoda maiti pikre ani shuba match ki sanakibada basai thangmai banna trapsa malombo gol ani sinoda maiti piki Tagachiri boye loshilak padengasi no magi oikiba ay ngasagi pau taminase. Environment Director tiki pangkiba ngasi oikiba ay ngasama di nujugi pauda khwaidigi sakiba Celsius degree kuni baldas meg mga mapal khwaidigi ingba Celsius degree ni baldas meg ani ama Nuksita ya wising menergisang maximum dasada mari putara truk dasmik mapal ani minimum dasada kontratre dasmik mari ama oiki ngasigi nong suki bagisang sino dasmik ani 3 millimeter ni Hajero bada mari bapau amukahna BJP Manipur Pradesh ki State Convention pangthokre Manipur gi apun bagi saktam miyam gi hak amade interest ngang na bahot na bahaina warep lokre miyam gi yaifana ba sale matik chana lei haina Chief Minister and Birena Phongdokli amasung Ukrul town da ising gi awaba mayok na bahore Ngasigi IS team na pijaba pau matang asda losinjare bijeng tabiri basingi mafam dagi kainya thangni jeri pinabirasi